ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈ꯭ꯔꯕ ꯋꯥꯔꯤ ꯅꯥꯊꯩꯈ꯭ꯔꯕ ꯏꯆꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯂꯥꯟꯊꯣꯛꯆꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯥꯊꯩꯈ꯭ꯔꯕ ꯏꯆꯦꯜꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯤꯌꯥꯝꯒꯤꯗꯃꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯟꯗꯣꯟꯕ ꯃꯁꯥꯗ ꯍꯔꯥꯎꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯇꯣꯟꯗꯣꯟꯕꯅ ꯃꯤꯔꯝꯗ ꯁꯨꯇꯤ ꯂꯣꯏꯗꯨꯅ ꯆꯪꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯔꯨꯁꯤꯀꯥꯒ ꯎꯅꯩ꯫ ꯑꯍꯥꯟꯕꯗꯗꯤ ꯔꯨꯁꯤꯀꯥ ꯄꯥꯛꯅ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯇꯣꯟꯗꯣꯟꯕꯅ ꯐꯣꯟꯗ 3-4ꯔꯛ ꯅꯝꯇꯧ ꯇꯧꯁꯤꯜꯂꯛꯑꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯊꯣꯏꯅ ꯁꯥꯟꯅꯗ꯭ꯔꯕꯁꯨ ꯇꯣꯟꯗꯣꯟꯕꯅꯗꯤ ꯋꯥꯔꯤ ꯑꯗꯨꯝ ꯍꯧꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯔꯨꯁꯤꯀꯥꯅꯗꯤ ꯀꯌꯥ ꯊꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯇꯧꯔꯛꯄꯗꯨꯗ ꯇꯣꯟꯗꯣꯟꯕꯅ ꯃꯇꯥꯡꯗꯨꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫ "ꯔꯨꯁꯤꯀꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕꯁꯤꯕꯨ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ?" ꯔꯨꯁꯤꯀꯥꯅ "ꯗꯥꯗꯥ, ꯑꯗꯨꯒꯤ ꯅꯠꯇꯦꯗ. ꯑꯩ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯟꯖꯕꯒꯤ ꯋꯥꯅꯤꯗ. ꯑꯗꯣ ꯗꯥꯗꯥ, ꯍꯌꯦꯡꯋꯥꯏ ꯗꯥꯗꯥ ꯍꯣꯏꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯄꯥꯝꯕꯤꯒꯗ꯭ꯔꯥꯅꯦ?" ꯑꯗꯨꯗꯒꯤ ꯇꯣꯟꯗꯣꯟꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤ꯫ "ꯀꯩꯅꯣ ꯔꯨꯁꯤꯀꯥ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯑꯣꯏꯔꯕꯗꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ. ꯑꯩꯅ ꯌꯥꯔꯒ ꯂꯣꯏꯔꯦ꯫ ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯒꯗꯕꯗꯣ ꯏꯃꯥꯒ ꯅꯠꯇꯦ, ꯑꯩꯒꯅꯤ." ꯃꯇꯥꯡꯗꯨꯗ ꯇꯣꯟꯗꯣꯟꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯨꯁꯤꯀꯥ ꯃꯊꯃꯣꯏꯗ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯗꯥꯗꯥ, ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤꯕꯣ?" ꯇꯣꯟꯗꯣꯟꯕꯅ "ꯈꯪꯗꯦꯗ ꯔꯨꯁꯤꯀꯥ. ꯑꯩꯅ ꯅꯪꯕꯨ ꯍꯦꯛ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ. ꯅꯅꯥꯛꯇꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯣꯛꯅꯤꯡꯗꯦ꯫ ꯃꯁꯤꯕꯨ ꯅꯪꯒꯤ ꯀꯔꯝꯕ ꯅꯒꯨꯟꯅꯅꯣ? ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯪꯕꯨ ꯑꯁꯨꯝ." ꯇꯣꯟꯗꯣꯟꯕꯒ ꯔꯨꯁꯤꯀꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯒꯤ 0 ꯕꯜꯕꯀꯤ ꯃꯩꯉꯥꯟ ꯑꯃꯒꯤ ꯀꯥ ꯑꯃꯗꯅꯤ꯫ ꯇꯣꯟꯗꯣꯟꯕꯅ ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯨꯁꯤꯀꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯒꯦ ꯇꯧꯔꯛꯄ ꯃꯇꯥꯡꯗꯨꯗ ꯔꯨꯁꯤꯀꯥꯅ "ꯇꯥꯃꯣ, ꯈꯔ ꯊꯨꯃꯟꯗ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯔꯨꯁꯤꯀꯥ ꯇꯣꯟꯗꯣꯟꯕꯒꯤ ꯃꯅꯥꯛꯇꯒꯤ khara ꯊꯩꯗꯣꯛꯂꯒ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯇꯥꯡꯗꯨꯗ ꯇꯣꯟꯗꯣꯟꯕꯅ "ꯔꯨꯁꯤꯀꯥ, ꯌꯥꯔꯦꯁꯦ, ꯐꯝꯃꯨ ꯂꯥꯎꯁꯦ. ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯔꯒ ꯍꯜꯂꯁꯤ." ꯇꯣꯟꯗꯣꯟꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥ ꯂꯥꯡ ꯀꯌా ꯊꯣꯏꯅ ꯉꯥꯡꯗꯕꯤꯗ ꯔꯨꯁꯤꯀꯥ ꯑꯃꯨꯛ ꯇꯣꯟꯗꯣꯟꯕꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯨꯁꯤꯀꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯗꯥꯗꯥ ꯇꯣꯟꯗꯣꯟꯕ, ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯀꯌꯥ ꯍꯩꯅꯗꯦ. ꯍꯌꯦꯡꯋꯥꯏ ꯅꯅꯥꯛꯇ ꯂꯩꯔꯕ ꯀꯥꯟꯗ." ꯇꯣꯟꯗꯣꯟꯕꯅ ꯑꯃꯨꯛ "ꯍꯣꯏ, ꯌꯥꯔꯦꯕ, ꯑꯩ ꯈꯪꯉꯦꯕ." ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯣꯃꯣꯒ ꯀꯣꯐꯤꯒ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯔꯨꯁꯤꯀꯥꯒꯤ ꯃꯌꯨꯝ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯊꯅꯝꯂꯒ ꯇꯣꯟꯗꯣꯟꯕ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯇꯣꯟꯗꯣꯟꯕꯅ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯅ ꯋꯥꯈꯜ ꯑꯃꯨꯛ ꯇꯧꯔꯛꯏ꯫ "ꯑꯩꯕꯨ ꯀꯌꯥ ꯊꯣꯏꯅ ꯄꯥꯝꯗꯕ ꯃꯥꯜꯂꯤꯁꯦ? ꯑꯗꯨ ꯑꯣꯏꯔꯁꯨ ꯕꯤꯀꯦꯟꯒꯤ ꯃꯆꯟꯅꯨꯄꯤ ꯊꯥꯖꯗ ꯀꯟꯅ ꯇꯛꯅꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ. ꯑꯩ ꯌꯨꯝꯗꯒ ꯑꯃꯠꯇ ꯆꯪꯈ꯭ꯔꯔꯣꯏ. ꯕꯤꯀꯦꯟ ꯍꯣꯏ ꯇꯝꯅ ꯒꯥꯔꯤꯁꯦ ꯍꯦꯛꯇ ꯊꯧꯔꯒꯦ." ꯑꯗꯨꯗꯒꯤ ꯇꯣꯟꯗꯣꯟꯕ ꯕꯤꯀꯦꯟꯒꯤ ꯃꯌꯨꯝ ꯃꯄꯥꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯦ꯫ ꯑꯗꯨꯒ ꯇꯣꯟꯗꯣꯟꯕ ꯆꯪꯂꯛꯏ꯫ ꯊꯥꯖꯒꯤ ꯃꯃꯥꯒ ꯊꯥꯖꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯃꯔꯨꯞ ꯂꯥꯎꯕ ꯂꯣꯇꯔꯤ ꯇꯧꯕꯒꯤ ꯇꯟꯖꯥ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯊꯥꯖꯒꯤ ꯃꯃꯥꯟꯅꯕꯤ ꯄꯥꯛꯄꯤꯅ ꯊꯥꯖꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫ "ꯀꯅꯥꯅꯣ ꯅꯣꯏ ꯌꯨꯝꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯤꯕꯁꯤꯅ?" ꯑꯗꯨꯗꯒꯤ ꯊꯥꯖꯅ ꯃꯃꯥꯏ ꯂꯦꯛꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯇꯣꯟꯗꯣꯟꯕ ꯑꯣꯏꯔꯝꯕꯗꯨꯗ ꯊꯥꯖꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯑꯩꯈꯣꯏ ꯗꯥꯗꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤ." ꯋꯥꯗꯨ ꯍꯥꯏꯔꯒ ꯊꯥꯖ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯤꯕ ꯇꯣꯟꯗꯣꯟꯕꯕꯨ ꯃꯣꯔꯥ ꯂꯧꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯟꯒꯤ ꯗꯥꯔꯤ ꯑꯃꯗ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯊꯥꯖꯒꯤ ꯃꯃꯥꯟꯅꯕꯤ ꯑꯇꯩꯗꯨꯁꯨ ꯇꯣꯟꯗꯣꯟꯕꯗ ꯀꯤꯔꯨꯞ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯇꯣꯟꯗꯣꯟꯕꯅꯁꯨ ꯃꯈꯣꯏ ꯊꯥꯖꯒꯤ ꯃꯃꯥꯟꯅꯕꯤꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗꯨꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ꯫ ꯉꯥꯏꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯔꯨꯞ ꯑꯣꯠꯄꯒꯤ ꯂꯣꯇꯔꯤꯗꯣ ꯊꯥꯖꯗ ꯐꯥꯎꯔ ꯃꯥꯜꯂꯦ꯫ ꯃꯇꯥꯡꯗꯨꯗ ꯊꯥꯖꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯦꯝꯃ, ꯅꯪꯒꯤ ꯗꯥꯎꯁꯤꯗꯤ." ꯋꯥꯗꯨ ꯍꯥꯏꯅꯔꯒ ꯊꯥꯖꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯇꯣꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯊꯥꯖꯒꯤ ꯃꯃꯥꯅ ꯇꯣꯟꯗꯣꯟꯕꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫
Ibungo, aikoy bikendi leitene. Thabak ama chathokrine. Nangbu kadai kadai yoruba. Adudagi tononbana wa makha tarai. Ima, aisu thabak ama chalobanida. Aduda marup bikenga sum unage tawbanida. Adudagi thajana mangonda thariba paksingdu hugatlaga wa amu hairai. Dada, ngasidi aikoida sak charaga halo. Hinjang ahawba ama thonglaga charasi. Marup otpagi lutrisu aigonda phawrabanina. Adudagi thajagi mamana amu wa makha tarai. Thabak achinba leitrabadi sak charaga haladuna ibungo. Adudagi tononbana amu hairai. Ima, aisu thabak achinbabudi leiteda. Aduda suti loiduna thabak changadabasu ngongmanida ngairaba. Yumdasu imana yum makhada ngaihakta leite haiduna amuk toiba sawbada loirabani. Adudagi thajagi mamana wa makha samdarai. Ibungo, famuko. Aikoi bikensu halaklani. Sak charaga haloko. Wado hairamlaga imungomda thabak thorom loisinba changkhre. Adudagi tononbana thajada wa amu hairai. Ado thaja, Rusika ngasi amuka unarubani. Aingonda kaya ipam pamdabagum maung ama tawida. Thajana khara kanna hainabiba tare. Aina miramda thabak changkringaida thajana khara kanna sinabiuko. Adudagi thajana wa makha tarai. Karisu khalunuse dadana wakhan nungaina leithoklose. Aina fananaba loina silage. Adudagi tononbana wa amu hairai. Adudi warisu nungairi. Ngasigidi halage thaja. Noida da bikel laklaga hayeng aikoida amukta lau hayu. Adudagi thajana wa amu hairai. Dada tononba ngasidi daw yaba numit haibado oirabanina aikoida sak charaga hallo. Aikoi tachau halakpada yen kiji animuk leiro haikrage. Tononbana thajagi pakhum amu pirai. Chadabasu yaradubo thajana sum kainoma pijaningbagi tawbanida. Numit adu tononba thajagi mabung bikenga loinana chak chaminarab matungda mayumda halakre. Somdana Rusikagi mamada Rusikana kainoma hangi. Ima, ai ngasidi imada kainoma hange. Rusikagi mamana masanapi Rusikagi ikai-ikaina hanglakliba wahanglugi pakhum pirai. Karino ibima, nama aigondabu kaidabugi korino. Kari wano hekta hayuse. Sumdaubani ima, Rusikana pakhum pirai. Aina phanek asaba hek lauba aigi imanabi thajoigi lekaidagi thangnaba khundagini hai. Mamingna todonba kawi. Mahaksu army officer oi hai. Mana aibu nungsi pami asini. Adudagi Rusikagi mama kitukina wa makha samdarai. Bema, nisa sadaba nangi wakhanga chanagadaba oirabadi karisu kaide. Imagidi nakoi anidang nupi ngakta oibanina loina phahaningido. Nangi nanaw nupi primisu 12 pass tawduna NEET ki exam thaduna pass tawrakpadagi hawjik kanna doctor tamribasini. Aduna nakoi afaba lambida chananaba honagadabani. Mama kitukigi wafamduda Rusikana makha tarai. Hoi ima phagadabu oirabadi aisu mana haibado yarage. Mama kitukina amuk afaba haibase oiraknaba honabada kayada wanariba. Aduna nangna taret tara thokna khankho aigi wadi karisu haningai leite. Hayeng wai leminabada pukchen tinagadabado khangadabani. Ado ibema nupa masadu nongma yumsida amuktadi purau. Magi masaktu yenge. Adudagi Rusikana amu wa makha tarai. Ado ima madi hawjik suti loiduna changhigadawre. Adudagi mama kitukina mathang suti tholakpada hekla halu. Mama kitugiga Rusikaga wari sanaribadu numidangi pung 4:30 taba adwaidani. Pungsu 4:30 takhrabanina makhoi ani tumnanaba sem sananaba changnakre. Somdana tononbagi mama Parbana
ꯇꯣꯟꯗꯣꯟꯕꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯌꯨꯝ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯕ ꯑꯣꯖꯥ ꯑꯣꯏ ꯍꯥꯏꯕꯗꯣ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯟꯗꯣꯟꯕꯅ, ꯏꯃꯥ ꯌꯥꯔꯦꯗ, ꯑꯩ ꯑꯗꯨꯝ ꯐꯅꯅꯕ ꯇꯧꯔꯛꯀꯦ꯫ ꯃꯤꯒꯤ ꯃꯆꯥꯗꯣ ꯍꯥꯏꯔꯨꯈꯤꯅꯨꯀꯣ꯫ ꯃꯃꯥ ꯄꯔꯕꯥꯁꯨ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯣꯟꯕꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯃꯥꯒꯤꯗꯃꯛ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯈꯟꯕꯗꯒꯤ ꯃꯃꯥ ꯄꯔꯕꯥꯅ, ꯐꯔꯦꯁꯦ ꯏꯃꯥ, ꯁꯨꯡꯍꯥꯏ ꯍꯦꯛ ꯍꯥꯏꯖꯈ꯭ꯔꯔꯣꯏ꯫ ꯅꯪꯅ ꯑꯁꯤꯅ ꯐꯔꯦ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯧꯔꯣ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯄꯔꯕꯥꯁꯨ ꯇꯣꯟꯗꯣꯟꯕꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯇꯣꯟꯗꯣꯟꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯔꯨꯁꯤꯀꯥꯒ ꯂꯨꯍꯣꯡꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯔꯨꯁꯤꯀꯥꯗ ꯐꯣꯟ ꯇꯧꯁꯤꯟꯁꯤꯔꯥ? ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯔꯨꯁꯤꯀꯥꯗ ꯐꯣꯟ ꯇꯧꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯐꯣꯟ ꯇꯧꯔꯔꯣꯏ ꯈꯟꯗꯨꯅ ꯐꯣꯟ ꯇꯧꯈꯤꯗꯔꯦ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯇꯣꯟꯗꯣꯟꯕ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯅꯅꯕ ꯇꯧꯗꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅ ꯇꯣꯟꯗꯣꯟꯕ ꯁꯨꯇꯤ ꯂꯣꯏꯗꯨꯅ ꯃꯍꯥꯛ ꯃꯤꯔꯝꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯕꯦꯒ ꯑꯃ ꯌꯥꯜꯂꯗꯨꯅ ꯃꯥꯒꯤ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯇꯣꯟꯗꯣꯟꯕꯅ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯔꯨꯁꯤꯀꯥꯒ ꯇꯣꯟꯗꯣꯟꯕꯒ ꯐꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯀꯌꯥꯁꯨ ꯍꯥꯏꯅꯈ꯭ꯔꯦ꯫ ꯊꯥ ꯑꯅꯤꯔꯣꯝ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯊꯥꯖꯗ ꯐꯣꯟ ꯇꯧꯗꯨꯅ ꯔꯨꯁꯤꯀꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈꯤ꯫ ꯊꯥꯖꯅꯁꯨ ꯉꯝꯂꯤꯃꯈꯩ ꯐꯅꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯊꯥ 7ꯀꯤ ꯃꯇꯨꯡꯗ ꯇꯣꯟꯗꯣꯟꯕ ꯑꯇꯦꯟꯕ ꯁꯨꯇꯤ ꯑꯃ ꯂꯧꯗꯨꯅ ꯔꯨꯁꯤꯀꯥꯅ ꯀꯟꯅ ꯊꯣꯛꯂꯛꯎ ꯍꯥꯏꯕꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯟꯗꯣꯟꯕ ꯔꯨꯁꯤꯀꯥꯅ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯍꯥꯏꯔꯛꯄꯗꯨꯗ ꯔꯨꯁꯤꯀꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯦ꯫ ꯔꯨꯁꯤꯀꯥꯒꯤ ꯃꯃꯥꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯦ꯫ ꯔꯨꯁꯤꯀꯥꯒꯤ ꯃꯃꯥ ꯀꯦꯇꯨꯀꯤꯅ ꯇꯣꯟꯗꯣꯟꯕꯒ ꯋꯥꯔꯤ ꯀꯌꯥ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯤ ꯔꯨꯁꯤꯀꯥꯕꯨ ꯃꯉꯣꯟꯗ ꯂꯩꯍꯜꯂꯒꯦ ꯍꯥꯏꯅ ꯃꯄꯨꯡꯅꯤꯡꯗ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯆꯍꯤ 2ꯔꯣꯝ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯔꯨꯁꯤꯀꯥꯕꯨ ꯕꯤꯀꯦꯟꯒꯤ ꯌꯨꯝꯗ ꯊꯩꯗꯨꯅ ꯊꯥꯖꯒ ꯍꯦꯟꯖꯥꯡ ꯁꯦꯝꯃꯤꯟꯅꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯕꯤꯀꯦꯟꯒ ꯇꯣꯟꯗꯣꯟꯕꯒꯅ ꯌꯦꯟ ꯀꯟꯅ ꯁꯦꯝꯂꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯀꯦꯟꯅ ꯇꯣꯟꯗꯣꯟꯕꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯃꯔꯨꯞ ꯇꯣꯟꯗꯣꯟꯕ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦꯅꯦ ꯍꯥ? ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕꯒꯤ ꯄꯪꯈꯩ ꯂꯩꯔꯝꯂꯔꯣꯏ꯫ ꯇꯣꯟꯗꯣꯟꯕꯅ, ꯈꯪꯗꯦꯗ ꯏꯇꯥꯎ, ꯏꯇꯥꯎ ꯕꯤꯀꯦꯟꯒ ꯇꯤꯟꯅꯖꯗꯨꯅ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯅꯣ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯗꯨꯅ ꯇꯣꯟꯗꯣꯟꯕꯅ ꯔꯨꯁꯤꯀꯥꯕꯨ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯂꯦꯞꯄ ꯂꯩꯇꯕꯅ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯔꯨꯁꯤꯀꯥꯒ ꯇꯣꯟꯗꯣꯟꯕꯒ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯔꯨꯁꯤꯀꯥꯕꯨ ꯃꯌꯨꯝꯗ ꯊꯅꯝꯂꯒ ꯇꯣꯟꯗꯣꯟꯕ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯔꯨꯁꯤꯀꯥ ꯃꯇꯝ ꯈꯔ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯤꯔꯝꯗꯒꯤ ꯇꯣꯟꯗꯣꯟꯕ ꯊꯣꯔꯛꯇꯨꯅ ꯔꯨꯁꯤꯀꯥꯕꯨ ꯇꯣꯟꯗꯣꯟꯕꯅ ꯃꯥꯒꯤ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯄꯨꯅꯅꯕ ꯇꯣꯟꯗꯣꯟꯕꯅ ꯃꯃꯥ ꯄꯔꯕꯥꯗ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯄꯔꯕꯥꯅ ꯌꯥꯕꯤꯔꯛꯇꯨꯅ ꯔꯨꯁꯤꯀꯥꯕꯨ ꯇꯣꯟꯗꯣꯟꯕꯅ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯇꯣꯟꯗꯣꯟꯕꯒ ꯔꯨꯁꯤꯀꯥꯒ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯅ ꯊꯥ 9 ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯂꯝꯕꯅ ꯃꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯌꯥꯎꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯗꯣꯛꯇꯔꯗ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯃꯗꯨꯃꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯀꯥꯟꯅꯗ꯭ꯔꯦ꯫ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯣꯏꯔꯝꯗꯨꯅ ꯇꯧꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯣꯏꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗ ꯆꯠꯇꯨꯅ ꯇꯦꯁ ꯀꯌꯥ ꯇꯧꯈꯤ꯫ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯅꯣꯡꯃ ꯔꯨꯁꯤꯀꯥꯅ ꯇꯣꯟꯗꯣꯟꯕꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯗꯗꯥ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯃꯥꯏ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯁꯨꯝ ꯂꯦꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯉꯥꯡ ꯑꯃ ꯌꯣꯛꯂꯁꯤ, ꯃꯗꯨꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯇꯣꯟꯗꯣꯟꯕ ꯔꯨꯁꯤꯀꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯀꯌꯥ ꯊꯣꯏꯅ
ꯍꯔꯥꯎꯅ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯣꯟꯗꯣꯟꯕꯅ ꯔꯨꯁꯤꯀꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯃꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤꯗ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯇꯣꯟꯗꯣꯟꯕ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥ ꯑꯃꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯔꯨꯁꯤꯀꯥꯒ ꯇꯣꯟꯗꯣꯟꯕꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯔꯦ꯫ ꯇꯣꯟꯗꯣꯟꯕ ꯋꯥꯈꯜꯗ ꯑꯋꯥꯕ ꯀꯌꯥ ꯃꯀꯣꯛꯇ ꯅꯟꯊꯔꯛꯄꯒꯤ ꯁꯛꯇꯝꯗ ꯇꯧꯔꯛꯏ꯫ ꯁꯦꯔꯥꯟꯅ ꯋꯥꯈꯜ ꯀꯌꯥꯗ ꯂꯝꯖꯤꯡꯕ ꯍꯧꯔꯛꯏ꯫ ꯍꯩꯅꯔꯝꯗꯕ ꯅꯤꯁꯥ ꯀꯌꯥ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯎꯄꯨꯗ ꯊꯝꯃꯤꯕ ꯑꯉꯥꯡꯕ ꯃꯈꯨꯝ ꯀꯥꯏꯗ꯭ꯔꯤꯕ ꯍꯨꯏꯁꯀꯤ ꯍꯥꯞ ꯑꯃ ꯊꯝꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯒꯔ ꯒꯔ ꯃꯇꯣꯝꯇ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯔꯨꯁꯤꯀꯥꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ" ꯍꯥꯏꯗꯨꯅ ꯍꯨꯏꯁꯀꯤ ꯍꯥꯞꯇꯨ ꯆꯤꯡꯁꯤꯟꯕ ꯂꯣꯏꯒꯗꯕ ꯈꯤꯇꯪꯗ ꯉꯥꯏꯔꯕ ꯃꯇꯝꯗꯨꯗ ꯔꯨꯁꯤꯀꯥꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯗꯁꯕꯤꯟꯗ ꯊꯥꯗꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯔꯨꯁꯤꯀꯥꯒꯤ ꯃꯃꯥ ꯀꯦꯇꯨꯀꯤ ꯃꯁꯥ ꯀꯟꯅ ꯉꯝꯗꯕꯗꯒꯤ ꯔꯨꯁꯤꯀꯥꯕꯨ ꯑꯃꯨꯛꯇ ꯊꯣꯛꯂꯛꯅꯕ ꯐꯣꯟꯗ ꯀꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯇꯨꯅ ꯔꯨꯁꯤꯀꯥ ꯍꯣꯏꯗ ꯇꯣꯟꯗꯣꯟꯕ ꯆꯠꯅ ꯊꯣꯛꯅ ꯂꯩꯈꯤ꯫ ꯅꯣꯡꯃ ꯑꯃ ꯂꯩꯔꯝꯂꯒ ꯅꯤꯅꯤ ꯁꯨꯕꯗꯅ ꯇꯣꯟꯗꯣꯟꯕ ꯃꯌꯨꯝꯗ ꯂꯩꯊꯣꯛꯄ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ꯫ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯇꯣꯟꯗꯣꯟꯕ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯌꯨ ꯄꯦꯛ ꯇꯔꯨꯛꯃꯨꯛ ꯊꯛꯆꯤꯜꯂꯒ ꯃꯈꯣꯡꯒꯥꯗꯨ ꯀꯥꯔꯟ ꯆꯠꯂꯗꯨꯅ ꯍꯥꯏꯅ ꯐꯩꯅ ꯇꯣꯔꯣꯏ ꯉꯥꯝꯂꯣꯏ ꯆꯪꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯃꯥ ꯄ꯭ꯔꯚꯥꯅ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄꯗꯨꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯣꯟꯕꯁꯨ ꯃꯥꯡꯒꯣꯟꯗ ꯐꯖꯅ ꯐꯛ ꯊꯥꯗꯨꯅ ꯍꯤꯞꯍꯜꯂꯒ ꯊꯝꯕꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯄꯨꯡ 1.5 ꯇꯣꯟꯗꯣꯟꯕ ꯍꯤꯞꯍꯜꯂꯗꯨꯅ ꯇꯨꯝꯂꯕ ꯃꯇꯨꯡꯗ ꯇꯣꯟꯗꯣꯟꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯇꯝꯗꯨꯗ ꯃꯃꯥ ꯄ꯭ꯔꯚꯥꯒ ꯇꯣꯟꯗꯣꯟꯕꯒꯤ ꯃꯄꯥ ꯅꯣꯡꯌꯥꯏ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯣꯟꯕꯗ ꯃꯄꯥ ꯅꯣꯡꯌꯥꯏꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫ "ꯏꯄꯥꯒꯤ ꯇꯣꯟꯗꯣꯟꯕ, ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯤꯕꯝꯁꯤ ꯂꯨꯔꯕꯅꯤꯅ ꯏꯄꯥꯅ ꯍꯥꯏꯕꯁꯨ ꯈꯔ ꯏꯜꯂꯣ꯫ ꯏꯆꯥꯕꯨ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯀꯥꯏꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ꯫ ꯔꯨꯁꯤꯀꯥꯒ ꯅꯪꯒ ꯌꯨꯝ ꯄꯥꯜꯂꯒ ꯅꯆꯥ ꯌꯥꯎꯗꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯆꯠꯄꯗꯤ ꯀꯩꯗꯧꯕ? ꯏꯄꯥꯁꯨ ꯏꯁꯨꯒ ꯎꯅꯤꯡꯉꯤꯅꯦ꯫ ꯏꯄꯥ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯅꯪꯒꯤ ꯈꯟꯕꯗ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ"꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯅꯣꯡꯌꯥꯏꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯃꯥ ꯄ꯭ꯔꯚꯥꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯄꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯤ ꯅꯪꯁꯨ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯑꯃꯨꯛ ꯌꯥꯔꯣ꯫ ꯅꯪ ꯔꯨꯁꯤꯀꯥ ꯍꯣꯏꯗ ꯁꯨꯡꯆꯠ ꯆꯠꯂꯨꯔꯅꯨ꯫ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯊꯦꯡꯅꯔꯒꯦ"꯫ ꯇꯣꯟꯗꯣꯟꯕ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯗꯨ ꯇꯥꯔꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯃ ꯊꯕꯛ ꯃꯐꯝꯗꯒꯤ ꯇꯣꯟꯗꯣꯟꯕ ꯊꯕꯛ ꯀꯥꯔꯛꯅꯕ ꯐꯣꯟꯗ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯃꯍꯥꯛ ꯊꯕꯛ ꯃꯐꯝꯗ ꯆꯠꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯊꯕꯛꯇꯨ ꯇꯠꯄ ꯇꯥꯈꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯟꯗꯣꯟꯕ ꯇꯧꯐꯝ ꯈꯪꯗꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯣꯡꯃꯁꯨ ꯔꯨꯁꯤꯀꯥꯅ ꯐꯣꯟ ꯇꯣꯏꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯗ ꯇꯣꯟꯗꯣꯟꯕ ꯐꯣꯟ ꯄꯥꯏꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯔꯨꯁꯤꯀꯥꯅ ꯑꯃꯨꯛꯀꯁꯨ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯇꯣꯟꯗꯣꯟꯕ ꯐꯣꯟ ꯑꯣꯛꯇꯨꯅ ꯍꯪꯉꯤ꯫ "ꯀꯔꯤ ꯍꯥꯏꯒꯦ? ꯀꯩꯗꯧꯔꯒꯦ?" ꯈꯨꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯔꯨꯁꯤꯀꯥꯅ ꯐꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯗꯗꯥ ꯂꯥꯛꯈꯤꯔꯣꯏꯗꯔꯣ? ꯗꯗꯥ ꯅꯪ ꯑꯩꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯅꯤꯡꯗꯕ ꯃꯥꯜꯂꯤꯀꯣ"꯫ ꯇꯣꯟꯗꯣꯟꯕ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯔꯨꯁꯤꯀꯥ ꯍꯣꯏꯗ ꯆꯠꯂꯤ꯫ ꯇꯣꯟꯗꯣꯟꯕ ꯆꯪꯂꯛꯄꯗꯨꯗ ꯔꯨꯁꯤꯀꯥꯒꯤ ꯃꯃꯥ ꯀꯦꯇꯨꯀꯤꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯔꯨꯁꯤꯀꯥꯒꯤ ꯃꯃꯥ ꯀꯦꯇꯨꯀꯤꯅ ꯇꯣꯟꯗꯣꯟꯕꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕ? ꯏꯃꯥꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯛꯆꯥꯡꯁꯦ ꯁꯣꯟꯖꯤꯜꯂꯛꯏꯅꯦ"꯫ ꯑꯗꯨꯗꯒꯤ ꯇꯣꯟꯗꯣꯟꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯃꯥ, ꯑꯩ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ? ꯏꯃꯥ ꯍꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ"꯫ ꯑꯗꯨꯗꯒꯤ ꯔꯨꯁꯤꯀꯥꯒꯤ ꯃꯃꯥ ꯀꯦꯇꯨꯀꯤꯁꯨ ꯋꯥ ꯃꯈꯥ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯔꯨꯁꯤꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯗꯗꯥ, ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯉꯥꯡ ꯌꯥꯎꯗꯕ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯂꯁꯤ꯫ ꯃꯗꯨ ꯄꯥꯝꯗ꯭ꯔꯒꯅ ꯗꯗꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ"꯫
ꯑꯩꯗꯤ ꯏꯃꯪ ꯑꯅꯤ ꯁꯨꯅꯤꯡꯗꯦ. ꯗꯗꯥꯅ ꯅꯨꯄꯤ ꯑꯃ ꯊꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ. ꯑꯗꯨꯗꯒꯤ ꯇꯣꯅꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯔꯨꯁꯤꯀꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯑꯩ ꯑꯗꯨꯝꯅ ꯈꯟꯕ ꯂꯩꯇꯦꯀꯣ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ. ꯑꯉꯥꯡ ꯑꯃ ꯌꯣꯛꯂꯁꯤ ꯍꯥꯏꯕꯗꯣ ꯐꯔꯦ, ꯌꯣꯛꯂꯁꯤ. ꯇꯣꯅꯣꯝꯕꯅ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯔꯨꯁꯤꯀꯥ ꯍꯔꯥꯎꯕꯅ ꯃꯁꯥꯗ ꯊꯨꯝꯍꯠꯈ꯭ꯔꯦ. ꯇꯣꯅꯣꯟꯕꯒꯤ ꯃꯄꯨꯛꯅꯤꯡꯗꯗꯤ ꯑꯃꯈꯟ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯅ ꯑꯃ. ꯑꯁꯨꯝ ꯇꯧꯅ ꯔꯨꯁꯤꯀꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯅꯣꯟꯕ ꯔꯨꯁꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗ꯭ꯔꯦ. ꯅꯣꯡꯃꯅ ꯃꯌꯨꯝꯗ ꯍꯦꯛ ꯇꯨꯝ, ꯅꯣꯡꯃ ꯑꯃꯅ ꯃꯃꯥꯟꯅꯕ ꯕꯤꯀꯦꯜ ꯍꯣꯏꯗ ꯑꯃꯨꯛ ꯇꯨꯝ. ꯃꯃꯩꯊꯪꯗꯗꯤ ꯃꯃꯥꯟꯅꯕ ꯕꯤꯀꯦꯜꯒꯤ ꯃꯆꯟꯅꯨꯄꯤ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯁꯨꯝ ꯀꯣꯏꯅꯔꯛꯈꯤꯗꯦ. ꯅꯣꯡꯃ ꯕꯤꯀꯦꯜꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯉꯩꯗ ꯇꯣꯅꯣꯟꯕꯅ ꯊꯥꯖꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ. ꯊꯥꯖ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ. ꯇꯝꯂꯝꯕ ꯂꯥꯏꯕꯛꯀꯤ ꯊꯧꯁꯤꯟꯅ ꯑꯃ, ꯍꯥꯏꯐꯝ ꯈꯪꯗꯦ ꯊꯥꯖ. ꯑꯗꯨꯗꯒꯤ ꯊꯥꯖꯅ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ. ꯗꯗꯥ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯅꯣꯟꯕꯅ ꯊꯥꯖꯕꯨ ꯄꯨꯔꯛꯏ. ꯑꯗꯨꯗꯒꯤ ꯊꯥꯖꯅꯁꯨ ꯇꯣꯅꯣꯟꯕꯒꯤ ꯃꯌꯨꯝꯗ ꯆꯥꯛꯀ ꯊꯣꯡꯗꯣꯛꯄꯤ. ꯇꯣꯅꯣꯟꯕꯅ ꯇꯧꯔꯤꯕ ꯂꯤꯆꯠ ꯁꯥꯖꯠꯇꯨ ꯇꯣꯅꯣꯟꯕꯒꯤ ꯃꯃꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯁꯣꯝꯗꯗꯤ ꯔꯨꯁꯤꯀꯥ ꯑꯋꯥꯕ ꯀꯌꯥ ꯃꯀꯣꯛꯇ ꯅꯟꯊꯔꯛꯏ. ꯇꯣꯅꯣꯟꯕꯒ ꯐꯣꯟꯗ ꯐꯥꯎꯅꯅꯕ ꯀꯟꯅ ꯔꯨꯁꯤꯀꯥꯅ ꯍꯣꯠꯅꯖꯩ. ꯑꯗꯨꯕꯨ ꯐꯣꯟ ꯆꯠꯈꯤꯗ꯭ꯔꯦ. ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯊꯥꯖꯗ ꯐꯣꯟ ꯇꯧꯏ, ꯑꯗꯨꯁꯨ ꯆꯠꯈꯤꯗ꯭ꯔꯦ. ꯁꯣꯝꯗꯅ ꯊꯥꯖꯒ ꯇꯣꯅꯣꯟꯕꯒ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯣꯏꯅꯈ꯭ꯔꯦ. ꯃꯇꯝ ꯈꯔ ꯇꯣꯅꯣꯟꯕ ꯔꯨꯁꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯕꯗ ꯔꯨꯁꯤꯀꯥꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯊꯥꯖꯒꯤ ꯂꯩꯀꯥꯏ ꯌꯧꯕꯃꯛꯇꯗ ꯇꯣꯅꯣꯟꯕꯒ ꯊꯥꯖꯒ ꯃꯈꯨꯠ ꯁꯝꯅꯔꯒ ꯆꯠꯂꯝꯕꯗꯨ ꯎꯕꯗ ꯔꯨꯁꯤꯀꯥ ꯅꯤꯡꯕ ꯀꯥꯏꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊ ꯋꯥꯈꯜꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯈꯜꯂꯛꯏ. ꯃꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯔꯣ ꯍꯥꯏꯗꯣꯛꯂꯨꯕꯗꯨꯅ ꯉꯁꯤꯗꯤ ꯏꯅꯥꯛꯇꯒꯤ ꯅꯥꯊꯩꯈ꯭ꯔꯒꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯈꯛ ꯌꯦꯠꯈ꯭ꯔꯔꯣꯏ. ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯈ꯭ꯔꯒꯁꯨ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯥꯊꯩꯈ꯭ꯔꯕ ꯏꯆꯦꯜꯅꯤ. ꯃꯁꯤꯔꯥ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ? ꯈꯟꯅ ꯔꯨꯁꯤꯀꯥ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯆꯤꯟꯊ ꯂꯩꯍꯧꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯂꯣꯏꯁꯤꯟꯖꯔꯦ. ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫